ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯣꯠ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯃꯌꯥꯝ ꯂꯥꯡꯂꯤꯗꯨ ꯆꯅꯨꯗꯤ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯐꯝꯂꯒ ꯃꯌꯥꯝꯗꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩ꯫ ꯃꯅꯝꯃꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯏ꯫ ꯆꯅꯨ, ꯅꯪꯕꯨ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤ ꯀꯩꯁꯨ ꯎꯗꯕ꯭ꯔꯣ? ꯍꯧꯒꯠꯂꯨ, ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯈꯔ ꯌꯥꯎꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯃꯤꯅ ꯏꯃꯨꯡꯒꯤ ꯄꯣꯠ ꯍꯨꯔꯥꯟꯈ꯭ꯔꯒ ꯅꯪꯅ ꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯅꯝꯃ, ꯃꯤꯅ ꯍꯨꯈ꯭ꯔꯕ ꯄꯣꯠꯇꯨꯕꯨ ꯀꯃꯥꯏ ꯐꯪꯗꯣꯏꯅꯣ? ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯕ ꯄꯣꯠꯄꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯐꯪꯉꯤ ꯇꯥꯈ꯭ꯔꯒꯦ? ꯐꯪꯉꯔꯣꯏꯗꯧꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯗꯅ ꯊꯤꯔꯤꯗꯣ ꯋꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ? ꯍꯨꯔꯥꯟꯕꯅ ꯌꯣꯟꯊꯣꯛꯇꯅ ꯆꯥꯕ ꯐꯥꯎ ꯂꯣꯏꯔꯝꯂꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯨꯔꯥꯟꯕꯅ ꯆꯈꯥꯏꯗꯨꯅ ꯊꯅꯝꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤ꯫ ꯆꯥꯏꯔꯤꯕꯁꯦ ꯈꯖꯤꯛ ꯈꯔꯥꯛꯇ ꯅꯠꯇꯦ, ꯌꯨꯝ ꯑꯃꯒꯤ ꯄꯣꯠ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯏꯔꯒꯅꯤ ꯊꯅꯝꯂꯤꯕꯁꯤ꯫ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯆꯪꯂꯝꯂꯕꯅꯤꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈ꯭ꯔꯦ꯫ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯍꯧꯕꯗꯥꯏ? ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯗꯤ ꯂꯩꯍꯧꯔꯤꯕꯅꯤ, ꯈꯔꯇꯁꯨ ꯈꯪꯕ ꯌꯥꯔꯤꯕꯅꯤ꯫ ꯀꯩ ꯋꯥꯅꯣꯗ ꯏꯅꯝꯃꯒꯤꯗꯨꯗꯤ? ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯔꯣ? ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯍꯧꯔꯕꯅꯤꯅ 이ꯅꯝꯃꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯍꯨꯔꯝꯅꯤ ꯁꯤꯔꯣ? ꯍꯩꯃꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯁꯨ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯗꯣ ꯁꯃꯤꯟ ꯈꯤꯇꯁꯨ ꯐꯪꯂꯝꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯀꯔꯥꯏꯗꯒꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯅꯪꯕꯨ ꯁꯅꯥ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯍꯥꯏꯗ꯭ꯔꯁꯨ 이ꯅꯝꯃꯒꯤ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣꯃ ꯇꯧꯏ꯫ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯁꯨ ꯀꯥꯗ ꯂꯩꯕ ꯅꯠꯇꯦ, ꯃꯅꯤꯡꯗ ꯐꯤ ꯁꯨꯔꯒ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯕꯗꯣ 이ꯅꯝꯃꯕꯨ ꯇꯥꯍꯧꯗ꯭ꯔꯕꯣ? ꯐꯤ ꯁꯨꯕꯒꯤ ꯐꯧꯗꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯗꯕ꯭ꯔꯣ? ꯑꯩꯅ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯣ ꯆꯪꯕꯗ ꯑꯃꯠꯇ ꯊꯤꯡꯗꯦ, ꯃꯅꯤꯡ ꯇꯧꯍꯟꯗꯨꯅ ꯍꯨꯔꯥꯜꯍꯟꯕꯅꯦ ꯍꯥꯏꯕ ꯋꯥꯉꯥꯡ ꯑꯃ ꯇꯧꯔꯤꯌꯦ꯫ ꯌꯨꯝꯁꯦ 이ꯅꯝꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃꯀꯥꯡꯗ ꯈꯠꯅ ꯂꯥꯎꯅꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯁꯨ ꯇꯥꯍꯜꯂꯦ ꯑꯩꯕꯨ꯫ ꯏꯕꯨꯡꯅ ꯇꯥꯈꯤ-ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯧꯉꯝꯕꯤ ꯑꯣꯏꯅ ꯎꯍꯟꯕꯤꯒꯦ ꯍꯥꯏꯅ 이ꯅꯝꯃꯅ ꯁꯤꯟꯕꯤꯔꯤꯕ ꯊꯧꯔꯥꯡꯂꯣ? ꯀꯩꯅꯣꯅꯦ ꯆꯅꯨ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯋꯥ ꯉꯥꯡꯕꯗꯅꯦ ꯃꯤꯅ ꯑꯩꯅ ꯇꯥꯕꯗ ꯆꯠꯅꯗꯧꯕ ꯉꯥꯡꯕ ꯇꯝꯃꯨ꯫ ꯃꯤ ꯈꯠꯅꯗꯧꯕ ꯇꯥꯅꯤꯡꯂꯣꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯆꯥꯏꯔꯤꯕꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯎꯅꯤꯡꯗ꯭ꯔꯁꯨ ꯌꯥꯎꯅꯤꯡꯗꯦꯅ ꯏꯐ ꯐꯖꯅ ꯍꯥꯏꯕ ꯌꯥꯏ꯫ ꯀꯣꯆꯤ ꯀꯣꯠ-ꯀꯣꯠꯇꯅ ꯍꯥꯏꯔꯤ ꯋꯥ ꯃꯌꯥꯝꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯌꯥꯅꯗ꯭ꯔꯤꯕ ꯁꯥꯎꯅꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯉꯥꯡꯗꯒꯤ ꯑꯌꯥꯝꯕꯅꯤ꯫ ꯃꯤ ꯁꯥꯎꯅꯕ ꯍꯥꯏꯔꯗꯕꯨ ꯀꯩꯒꯤ ꯈꯠꯅꯔꯣꯏ, ꯀꯩꯒꯤ ꯁꯥꯎꯔꯣꯏ? ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯅ ꯅꯕꯨꯡꯗ ꯋꯥ ꯑꯃꯠꯇ ꯇꯝꯗꯕꯤ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯕꯨꯡꯅ ꯇꯥꯔꯕꯗꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ ꯂꯟꯖꯥꯎ ꯊꯣꯛꯂꯗꯧꯅꯤ꯫ ꯑꯩꯅ ꯏꯆꯜꯁꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯅꯤ꯫ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯣꯛꯂꯒ ꯂꯩꯕꯅꯤ꯫ ꯅꯪ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ꯫ ꯍꯦꯔꯥ, 이ꯅꯝꯃꯒꯤ ꯋꯥꯗꯨꯗꯤ ꯋꯥꯀꯥ ꯌꯥꯎꯔꯦꯗ꯫ ꯃꯄꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ 이ꯅꯝꯃꯅ ꯊꯗꯠꯅꯕ ꯍꯣꯠꯅꯒꯦ ꯈꯟꯕꯤꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯅꯈꯥ ꯇꯥꯕꯅꯤ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯗꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯉꯗꯧꯅꯤ꯫ ꯑꯩꯁꯦ ꯃꯤꯅ ꯏꯃꯤꯡꯇ ꯇꯥꯕꯗ ꯀꯤꯅꯔꯤꯕꯅꯤ, ꯀꯩꯁꯨ ꯂꯩꯇꯕꯤ 이ꯅꯝꯃꯅ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯑꯩꯁꯦ ꯆꯅꯨꯅꯤ, ꯏꯃꯨꯡꯁꯤꯒꯤ ꯑꯃꯠꯇ ꯌꯥꯎꯕꯤꯅꯤꯡꯉꯣ꯫ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯏꯃꯥ ꯄꯥꯕꯅ ꯇꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯐꯅ ꯐꯔꯝꯕ ꯏꯕꯨꯡꯅꯤ, 이ꯅꯝꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯑꯣꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯑꯗꯨꯃꯛ ꯌꯥꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯃ ꯆꯥꯅꯤꯡꯉꯤ, ꯁꯤꯃ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯁꯦꯜ ꯄꯥꯏꯗꯦ, ꯅꯟ ꯑꯃꯗ ꯍꯥꯏꯌꯨ ꯍꯦꯛꯇ ꯍꯥꯏꯔꯝꯂꯒ ꯃꯇꯝ ꯄꯤꯗ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯕꯁꯦ 이ꯅꯝꯃꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯕꯨꯡꯁꯤꯅ ꯋꯥꯔꯤꯈꯩ ꯁꯦꯜ ꯇꯥꯜꯂꯒ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯃꯌꯥꯝꯗꯣ 이ꯅꯝꯃꯅ ꯁꯅꯥ ꯈꯔ ꯁꯥꯗꯣꯛ, ꯐꯤ ꯈꯔ ꯂꯩꯊꯣꯛ, ꯍꯨꯔꯥ ꯂꯣꯅꯥꯗ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯀꯥꯗ ꯂꯣꯟꯅ ꯂꯣꯟꯅ ꯆꯥꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯕꯨꯛꯆꯦꯜꯗꯣ ꯁꯦꯡꯗꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯇꯧꯕ ꯑꯗꯥꯏꯅ ꯇꯧꯔꯝꯅꯤꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯍꯨꯔꯥ ꯂꯣꯟꯆꯠ ꯆꯠꯄ ꯃꯤꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯎꯁꯤꯠꯇꯧꯕ ꯂꯩꯇꯦ꯫ ꯆꯅꯨ, ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ? ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯍꯨꯔꯥꯟ ꯆꯛꯆꯥ ꯆꯥꯕꯗꯧꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯅꯃꯤꯠꯅ ꯎꯔꯕ꯭ꯔꯣ? ꯍꯥ, ꯅꯃꯤꯠꯅ ꯎꯔꯕ꯭ꯔꯕ?
ꯑꯗꯨꯒ ꯑꯩꯅ ꯁꯅꯥ ꯁꯥꯕ ꯐꯤ ꯂꯩꯕꯗꯨꯗꯤ ꯏꯁꯥꯒꯤ ꯏꯔꯜꯅ ꯂꯩꯖꯕꯅꯤ ꯅꯪꯒꯤ ꯅꯕꯨꯡꯁꯦ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯜꯗꯤ ꯑꯩꯒꯤꯅꯤ ꯁꯦꯡꯒꯥꯎ ꯑꯃꯠꯇꯅꯤ ꯑꯗꯨꯅ ꯅꯪꯅ ꯃꯁꯤꯗ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯦ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤꯒꯤ ꯐꯅꯕ ꯆꯥꯎꯈꯠꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯦꯅꯦ ꯌꯨꯝꯁꯦ ꯀꯝꯗꯧꯅ ꯀꯔꯤ ꯇꯧꯔꯒ ꯊꯨꯒꯥꯏꯁꯤꯒꯦ ꯍꯥꯏꯗꯅ ꯅꯀꯣꯛꯇꯨꯗ ꯑꯗꯨꯝ ꯈꯜꯂꯕꯅꯤꯅ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯍꯩꯇ꯭ꯔꯦꯅ ꯅꯪ ꯑꯍꯥꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯗꯅꯁꯨ ꯇꯧꯔꯤ ꯍꯣ ꯑꯩꯕꯨꯗꯤ ꯅꯤꯡꯉꯣꯜꯅꯦ ꯅꯣꯡꯃ ꯌꯨꯝ ꯄꯥꯟꯈꯤꯅꯤ ꯑꯗꯨꯕꯨ ꯂꯩꯍꯧꯗꯧꯔꯤꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯒꯤ ꯏꯅꯝꯃꯒꯅꯤ ꯑꯗꯨꯅ ꯏꯅꯝꯃꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯅ ꯂꯩꯔꯤꯉꯩ ꯁꯦꯝꯗꯣꯛꯂꯪꯅ ꯈꯟꯖꯔꯤꯕ ꯃꯁꯤꯗ ꯏꯅꯝꯃꯅ ꯌꯥꯗꯕ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯩꯅꯕꯨ ꯑꯃꯨꯛ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯍꯣꯡꯂꯔꯣꯏꯗꯧꯅꯤ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯅ ꯇꯣꯛꯂꯛꯇ꯭ꯔꯤ ꯆꯅꯣ ꯅꯪ ꯑꯗ꯭ꯋꯥꯏꯗ ꯂꯦꯞꯍꯧꯕꯅ ꯐꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯁꯤꯅ ꯃꯄꯥꯜ ꯊꯣꯛꯂꯛꯂꯕꯗꯤ ꯀꯥꯞꯊꯣꯔꯛꯄ ꯃꯩꯔꯤꯛꯇꯨꯅ ꯄꯥꯟꯕꯗ ꯅꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯇꯨꯅ ꯎꯠ ꯑꯣꯟꯕ ꯁꯣꯏꯔꯣꯏ ꯇꯥꯅꯤꯡꯗꯦꯗ ꯏꯅꯝꯃꯅ ꯑꯗꯨꯝꯕ ꯋꯥꯗꯣ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯔꯅꯤ ꯁꯤꯔꯣ ꯅꯕꯦꯝꯃꯗꯤ ꯑꯗꯨꯝꯕ ꯋꯥꯗ ꯀꯤꯕꯤꯗꯧ ꯅꯠꯇꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯗꯣ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯃꯤꯠꯀꯨꯝ ꯏꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯁꯦ ꯀꯥꯎꯗꯕ ꯐꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨ ꯇꯥꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩꯗꯤ ꯃꯆꯟꯅꯨꯄꯤꯅ ꯂꯥꯛꯆꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯨꯕ ꯃꯅꯦꯝ ꯑꯃꯨꯕꯤꯁꯨ ꯃꯃꯧ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯤ ꯁꯅꯥꯔꯦ ꯅꯪꯕꯨ ꯑꯗ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯆꯟꯅꯨꯄꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪꯕꯨ ꯅꯆꯟ ꯀꯧꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯗꯥꯏꯅꯦ ꯃꯅꯦꯝꯒꯤ ꯃꯥꯡꯗꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯎꯠꯄ ꯌꯥꯔꯣꯏ ꯈꯟꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈ꯭ꯔꯕꯔꯥ ꯈꯪꯗꯦ ꯀꯣꯠꯂꯤꯕ ꯀꯣꯆꯦꯗꯨ ꯏꯄꯪ ꯄꯪꯖꯕꯤ ꯃꯅꯦꯝꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯆꯩꯕ ꯍꯧꯔꯝꯃꯤ ꯑꯩꯅ ꯈꯜꯂꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯀꯝꯗꯧꯅꯕꯨ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯨꯡꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯗꯅ ꯇꯧꯒꯦꯗꯦ ꯍꯥꯏꯗꯗꯅ ꯃꯤꯋꯥ ꯉꯥꯡꯕꯗ ꯅꯣꯡꯃꯒꯤ ꯃꯊꯧ ꯑꯣꯏꯕꯤ ꯃꯧ ꯃꯌꯥꯝꯗꯨꯒ ꯄꯨꯜꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ ꯑꯩꯅ ꯐꯅꯕ ꯋꯥ ꯑꯃ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝ ꯑꯩꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯀꯣꯛ ꯌꯥꯝꯅ ꯁꯥꯏꯗ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯤꯅ ꯀꯩ ꯍꯥꯏꯅꯔꯝꯅꯤ ꯁꯅꯥꯔꯩꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯅꯨꯕꯨ ꯆꯩꯕ ꯍꯧꯔꯝꯃꯤ ꯏꯃꯥ ꯃꯤꯅ ꯍꯥꯏꯅꯕ ꯍꯥꯏꯕꯨ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤ ꯑꯩꯗꯤꯅꯦ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤꯅ ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯂꯦ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣꯅ ꯍꯥꯏꯅꯔꯕꯅꯤ ꯍꯔꯤ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯅꯔꯕꯀꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯀꯝꯗꯧꯅꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯩꯒꯁꯨ ꯄꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯂꯕꯅꯤꯅ ꯑꯗꯣ ꯅꯪꯅ ꯅꯆꯜꯁꯤ ꯈꯔ ꯆꯩ ꯉꯥꯡꯂꯒ ꯋꯥꯔꯛꯑꯣ ꯃꯥꯅ ꯁꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯗꯧꯔꯤꯕꯅꯤ ꯃꯤꯃꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯦ ꯃꯥꯅ ꯑꯁꯨꯛ ꯉꯝꯍꯜꯂꯒ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯃꯕꯨꯡ ꯈꯪꯂꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯐꯨꯕꯤꯔꯗꯧꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯈꯪꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅꯕ ꯐꯅ ꯂꯣꯠꯂꯁꯨ ꯃꯤꯒꯤ ꯃꯆꯤꯟ ꯀꯩꯁꯨ ꯃꯦꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯒꯦ ꯐꯔꯦ ꯅꯪꯁꯨ ꯆꯥꯏꯔꯤꯕꯁꯦ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯏꯃꯥ ꯏꯊꯟꯇ ꯇꯧꯕꯗꯤ ꯂꯣꯏꯕ ꯇꯞꯂꯅꯤ ꯍꯣꯏ ꯏꯃꯥ ꯃꯆꯤꯟꯗ ꯍꯣꯏ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯇꯨꯃꯤꯟ ꯈꯜꯂꯤ ꯑꯩꯅ ꯊꯕꯛꯁꯤ ꯌꯥꯎꯗꯅꯕ ꯉꯥꯛꯇ ꯂꯩꯊꯣꯛꯀꯦ ꯇꯧꯕꯁꯤ ꯌꯥꯗꯦꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯐꯠꯇꯕꯗ ꯃꯍꯥꯛꯀꯤ ꯀꯩꯅꯣꯝꯅꯤ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯊꯕꯛꯁꯤ ꯇꯧꯍꯟꯅꯕ ꯈꯜꯂꯨꯔꯒ ꯊꯣꯛ ꯍꯨꯟꯗꯣꯛꯂꯒ ꯍꯦꯛꯇ ꯆꯠꯈꯤꯅꯦ ꯑꯩꯒꯅꯦ ꯃꯥꯏꯁꯤ ꯌꯥꯝꯅ ꯆꯥꯟꯅꯔꯣꯏꯗꯧꯔꯤ ꯃꯁꯤꯕꯨ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯌꯨꯝꯁꯦ ꯈꯔ ꯊꯨꯅ ꯄꯥꯟꯈ꯭ꯔꯗꯤ ꯏꯅꯤꯡ ꯇꯧꯅ ꯌꯨꯝꯁꯦ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯗꯧꯅꯤ ꯃꯥ ꯍꯦꯛ ꯂꯩꯁꯤꯟꯗꯅ ꯌꯨꯝꯁꯦ ꯀꯣꯔꯣꯏ ꯍꯦꯛꯇ ꯑꯣꯠꯈꯥꯏꯔꯤꯕ ꯑꯩꯁꯨ ꯐꯠꯇꯕꯤ ꯑꯣꯏꯅꯁꯨ ꯎꯕ ꯐꯠꯇ꯭ꯔꯤꯕꯗꯤ ꯃꯥꯅꯦ ꯍꯥꯏꯁꯦ ꯃꯁꯥꯅ ꯀꯥꯎꯔ ꯃꯥꯜꯂꯦꯕ ꯑꯃꯨꯕꯤꯅ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯂꯥꯛꯑꯣꯅꯦꯍꯦ ꯉꯜꯂꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯔꯅꯤ ꯁꯅꯥꯔꯩꯁꯨ ꯃꯅꯦꯝꯒ ꯄꯨꯟꯅ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ
ꯑꯃꯨꯕꯤꯅ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯅꯪꯕꯨ ꯅꯆꯟꯗ ꯋꯥ ꯍꯪꯗꯕ꯭ꯔꯣ? ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯗꯣ ꯃꯥꯕꯨ ꯈꯪꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕ꯭ꯔꯣ? ꯃꯥꯗꯤ ꯌꯨꯝꯗꯁꯨ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯔꯝꯂꯗꯤ ꯊꯧꯗꯣꯛꯁꯤ ꯀꯩꯁꯨ ꯊꯣꯛꯂꯝꯂꯣꯏꯗꯧ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕꯤꯗ ꯊꯣꯛꯄ ꯑꯃ ꯇꯧꯗꯅ ꯂꯩꯔꯝꯅꯤꯌꯦ꯫ ꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯍꯨꯔꯥꯟꯕ ꯆꯪꯕ ꯉꯝꯂꯕꯅꯦꯕ꯫ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯌꯨꯛꯇꯨꯗ ꯃꯥꯕꯨ ꯀꯩꯗꯧꯔꯒ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯨ ꯀꯨꯏꯅ ꯅꯠꯇꯦ ꯃꯅꯤꯡꯒꯤ ꯏꯆꯦꯍꯣꯏ ꯐꯥꯎꯗꯪ ꯆꯠꯂꯨꯕꯅꯤ꯫ ꯅꯀꯨꯁꯨ ꯃꯤ ꯎꯅꯕ ꯍꯦꯛ ꯊꯣꯛꯄ ꯃꯇꯥꯡ ꯇꯥꯔꯦ꯫ ꯏꯕꯨꯡꯉꯣꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯦꯅ ꯂꯩꯇ꯭ꯔꯦꯗꯣ꯫ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯕꯗꯤ ꯀꯩꯅꯣꯝ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯉꯥꯛ ꯊꯣꯛꯂꯨꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯂꯕꯅꯤ꯫ ꯏꯕꯦꯝꯃꯁꯨ ꯌꯨꯝꯗ ꯂꯩꯔꯝꯕ ꯎꯗꯦ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯁꯕꯥꯛ ꯐꯥꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯣꯏꯀꯧ ꯀꯧꯕꯗ ꯇꯥꯃꯟꯗꯕꯗꯨꯗ ꯆꯠꯊꯣꯛꯈꯤ ꯃꯥꯜꯂꯦꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯆꯥꯏꯔꯝꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯩ ꯄꯥꯈꯠꯈꯤꯗꯨꯅ ꯎꯄꯨ ꯐꯥꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯁꯅꯥꯗꯣ ꯌꯥꯎꯔꯝꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯃꯥꯅ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯊꯣꯡꯁꯤꯗꯁꯨ ꯂꯣꯜꯂꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯁꯣꯏꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯅꯥꯗꯣ ꯍꯨꯔꯥꯟꯈꯤꯕ ꯅꯠꯇꯦ꯫ ꯁꯅꯥꯔꯩꯅ ꯃꯆꯟꯅꯨꯄꯤꯗ ꯇꯥꯏꯁꯤꯟꯕ ꯌꯥꯅꯕ ꯊꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨ ꯃꯥꯅ ꯁꯤꯟꯕꯅꯤ꯫ ꯆꯅꯨꯅ ꯐꯤ ꯁꯨꯔꯤꯉꯩ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯐꯤ ꯈꯔ ꯆꯥꯏꯈꯥꯏꯔꯒ ꯎꯄꯨ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯝꯕꯅꯤ꯫ ꯈꯪꯗꯦ ꯏꯃꯥ, ꯆꯅꯨꯁꯦ ꯑꯩꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯃꯅꯝ ꯑꯃꯅꯤ ꯍꯥꯏꯅ ꯌꯦꯡꯗꯦ꯫ ꯋꯥ ꯉꯥꯡꯕꯗꯁꯨ ꯀꯌꯥ ꯎꯁꯤꯠꯇꯕ, ꯇꯥꯕꯗ ꯐꯖꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯃꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯈꯜꯂꯤꯗ꯫ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯉꯥꯡꯂꯤꯕꯅꯣ? ꯏꯃꯥꯍꯣꯏ ꯂꯩꯔꯤꯉꯩꯕꯨꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯍꯣꯏ ꯂꯩꯇ꯭ꯔꯀꯥꯟ ꯏꯕꯥꯅꯤꯈꯛ ꯂꯩꯔꯀꯥꯟꯗꯤ ꯃꯤ ꯑꯃꯅ ꯇꯥꯕꯗ ꯋꯥꯗꯧꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯅꯥ ꯃꯥꯡꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯁꯥꯔꯒ ꯁꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯁꯥꯗꯕ ꯑꯃꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯄꯅꯤ꯫ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒ ꯃꯥꯟꯅꯕ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯃꯧꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯨꯕꯤꯁꯨ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯧꯒꯤ ꯋꯥꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯕꯅꯤ꯫ ꯃꯃꯧꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯣꯛꯅꯕ ꯊꯦꯝꯖꯤꯟꯕꯤ꯫ ꯅꯪꯒꯤꯗꯨꯕꯨ ꯁꯟ ꯀꯌꯥꯒꯤ ꯂꯤꯛꯅꯣ? ꯏꯃꯥꯅ ꯈꯔ ꯂꯩꯔꯒ ꯑꯃ ꯑꯗꯨꯝ ꯁꯥꯕꯤꯔꯛꯀꯦ꯫ ꯏꯃꯧꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯆꯟꯁꯤꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯃꯅꯦꯝꯅ ꯁꯅꯥ ꯁꯥꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯗꯨ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯔꯅꯤꯗ ꯏꯃꯥ, ꯀꯩꯒꯤ ꯑꯃꯨꯛ ꯁꯥꯗꯣꯏꯅꯣ? ꯃꯥꯡꯈ꯭ꯔꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯟꯅꯥꯏ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯁꯥꯔꯒꯦ꯫ ꯏꯃꯥꯅ ꯋꯥꯅ ꯄꯣꯠ ꯀꯌꯥ ꯌꯣꯜꯂꯒ ꯁꯅꯥꯃꯨꯛ ꯁꯥꯕꯗꯣ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ꯫ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯃꯧꯒꯤ ꯂꯤꯛ ꯑꯃꯈꯛ ꯁꯥꯕꯗ ꯑꯩ ꯁꯤꯗꯧꯗꯤ ꯅꯠꯇꯦꯗꯅ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯏꯃꯥꯅ ꯀꯩꯁꯨ ꯊꯣꯟꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯤꯛꯇꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯃ ꯁꯥꯔꯒꯦ꯫ ꯃꯤꯇꯣꯞꯀꯤ ꯁꯥꯗꯧꯕꯁꯨ ꯅꯠꯇꯦ ꯏꯃꯧꯒꯤꯕꯨ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯍꯥꯏꯍꯧꯔꯒꯦ ꯈꯟꯅ ꯁꯅꯥꯔꯩꯁꯨ ꯇꯟꯖꯥ ꯃꯥꯡꯍꯟꯗ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯇꯨꯕꯨꯗꯤ ꯁꯟ ꯌꯥꯝꯕ ꯅꯠꯇꯦꯗ, ꯁꯟ 3 ꯈꯛꯇꯅꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯤꯔꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯤꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯝꯖꯕꯅꯤ꯫ ꯍꯣꯏꯅꯦ, ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯏꯄꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯃꯥꯡꯕꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯏꯃꯥꯒꯤꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯤꯅ ꯐꯤꯒꯦ ꯐꯅꯦꯛ ꯋꯥꯏꯈ꯭ꯔꯒ ꯑꯗꯨꯝ ꯃꯠꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯂꯧꯕ ꯆꯠꯄꯗ ꯂꯧꯗꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯥ ꯂꯥꯅꯤ ꯁꯥꯔꯤꯕ꯫ ꯁꯟ 3 ꯍꯥꯏꯕꯅꯤꯅ ꯁꯦꯜꯗꯤ ꯈꯔ ꯆꯪꯂꯅꯤ꯫ ꯅꯀꯨꯗꯒꯤ ꯈꯔ ꯂꯧꯔꯒ ꯁꯟ 3.5ꯒꯤ ꯑꯃ ꯍꯦꯛ ꯁꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯒꯤ ꯂꯩꯔꯤꯕꯁꯤꯗꯤ ꯁꯟ 1 ꯐꯥꯎꯕ ꯌꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯅꯦꯝꯅ 3.5ꯒꯤ ꯁꯥꯕꯤꯒꯦ ꯍꯥꯏꯔꯛꯄꯁꯤꯗ ꯃꯁꯥꯗ ꯍꯔꯥꯎꯃꯟꯕꯒꯤ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯁꯅꯥ ꯐꯤꯗ ꯉꯥꯎꯕꯅꯤꯅ ꯌꯥꯅꯤꯡꯗꯕ ꯁꯥꯔꯒ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯤ ꯊꯝꯖꯤꯜꯂꯨ꯫ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅꯅꯦ ꯏꯃꯥꯁꯨ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯔꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯨꯔꯣ꯫ ꯏꯟꯁꯥꯡꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯨꯀꯣ, ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ ꯏꯃꯥ, ꯉꯔꯥꯡ ꯏꯃꯥꯅ ꯐꯥꯔꯛꯄ ꯉꯥ ꯈꯔꯁꯨ ꯌꯥꯏꯊꯣꯛꯂꯒ ꯊꯝꯕꯅꯤ꯫ ꯃꯗꯨ ꯊꯥꯛꯂꯒ ꯌꯦꯟꯗꯦꯝꯗꯣ ꯑꯣꯏꯅ ꯀꯥꯡꯁꯣꯏ ꯇꯧꯔꯒꯦ꯫
ꯅꯪꯅ ꯐꯗꯧꯕ ꯑꯃ ꯊꯣꯡ ꯅꯀꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯜꯂꯛꯄ ꯌꯥꯔꯦ ꯏꯕꯨꯡꯉꯣꯗꯨꯕꯨ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯈꯤꯅꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯤ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤꯅ ꯍꯜꯂꯛꯇꯣꯏ ꯑꯣꯏꯔꯝꯅꯤ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯊꯣꯛꯂꯦꯀꯣ ꯆꯥꯛꯇꯨ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯆꯥꯔꯒ ꯀꯩꯊꯦꯜ ꯊꯣꯛꯈꯤꯒꯦ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯆꯠꯄꯗꯣ ꯋꯥꯏ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯆꯥꯔꯒ ꯆꯠꯄꯅꯁꯨ ꯍꯦꯟꯅ ꯐꯩꯗ ꯑꯅꯤꯔꯛ ꯊꯣꯛꯅꯗꯅꯕ ꯑꯃꯨꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯅꯦꯝꯅ ꯊꯨꯞꯇꯨꯅ ꯊꯅꯝꯕ ꯐꯤꯗꯨ ꯁꯅꯥꯔꯩꯁꯨ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯤ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯆꯥꯛꯈꯨꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯏ ꯅꯣꯡꯃꯇ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯗꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗꯨ ꯕꯤꯕꯨꯂꯥ ꯑꯃꯁꯨ ꯆꯨꯔꯤ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩꯅꯒ ꯈꯔ ꯆꯪꯅꯤꯡꯗꯕꯅꯤ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯆꯥꯛꯈꯨꯝꯁꯦ ꯎꯠ ꯑꯣꯟꯕ ꯁꯣꯏꯔꯣꯏ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯛꯁꯦ ꯈꯔ ꯊꯣꯡꯕꯤꯔꯝꯂꯗꯤ ꯀꯌꯥꯝ ꯐꯅꯤ ꯃꯔꯤꯜ ꯑꯣꯈꯥꯛꯅ ꯇꯟꯕ ꯆꯥꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯃꯤꯉꯣꯟꯗꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯤ ꯃꯁꯥꯗꯤ ꯌꯦꯡꯗ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯃꯥꯁꯨ ꯁꯨꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯃꯥꯡꯗꯗꯤ ꯑꯐꯕꯤ ꯍꯥꯏꯕꯤ ꯏꯟꯕꯤ ꯃꯃꯧ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯅꯤꯅ ꯊꯣꯡꯅꯤꯡꯗ꯭ꯔꯁꯨ ꯊꯣꯡꯅꯤꯡꯗꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ ꯐꯥꯟ ꯑꯃ ꯂꯩꯕꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯥꯛꯈꯨꯝ ꯆꯪꯕꯁꯤꯗꯅꯦ ꯄꯣꯠ ꯑꯃꯗ ꯊꯤꯕ ꯐꯪꯂꯨꯔꯣꯏꯗꯧꯅꯤ ꯑꯃꯗ khara tham amada khara yepsilam tawradawni masi mayum palasu janarui thabak ama tawbada ichu tadeba sakhum sinba thongba makhai yengi adubo man thiriba phandudi leiba odi umalaktrabaduda hanadagi khara sauningbaga amukka hena sauningli leirui amata leiruiba aina bu thiradi amata leirui ainya masi saurapa soiruiba chakamat thonglamda kada changlagane phaijap chingkhalaga tomdoi chaninba mina thonghawana tawni bai isau langna yendem leiribadusu semba haugali matangduda iruzaba loiraduna manem su sanglakli sanareya nangbu loirabro kaya wadige ne he matam si phana thenglenya pham leiramda tokpa tari ni he aibo ima loidriye singse khare sotpa sida chak yai bida ngairi inchang thonga na batawri loisilu ima kari tawbiro haibano kangsoi tawrabani na singju ama chasine aikoi gi singju chaba yaba kari leige kobiga awa thabiga di leiramgani yeima adu oiradi ai ingkhola mukta changluki singju da hapa yaba manama singkhe ta heglugi hoima hawai matondusu khare hek thatpiro nangi inchang dum loisilam ima di koirakloi sat heglaga changlakke asi hairamlaka amubidu ingkhol tamna chatkre manem hek thokhibaga sanareidu murum amuk sonba haurakli kangsoi tawradi yarabase singju mu chaningiga aduga adagan taningdabna loi aigi thabakse adum hapnaba sileba inchang lori ka ngakta pothagi khanbase singju mayalamuk sem dawriba pelabani aigi laibakse thunggairagane yengningba ma phauri koi asuk yam phattaba imungsida nungsiroidaba mi ngaktang hek thengna haleba aiga wakha janaba miso amate hek yaudeba som ingkholdana amubidu hawai maton kanna hekli matang chana ngasaidagi chatpa yaba chatluraga haujikta halakpi macha ningolna konthongdagi changlakpada urami mabu hek ubaga amubina chaiba haurami hai nangai ko ngasaidagi nang kadai chatlugi imungda chairibo mayamse loisin bakhara yauge di haidraga nangna lekai koidana leiruribani ne ha kaino imana hek halakpaga lawai lutonde hek talak tharakli sibo aina chaluise yam luba thabakni imane khangsu khangdana wa ngamud torkanu namong nu pisina tawbadi keimta ngang ngamjadi ba aina bu khara chatluraba adong wa thokladaw nongmata aingonda phajana wa haibase tagi bu phangjadre nangna tawriba mawongduna bu kanana phajana ngangdorige nong hek nganbadigi naisakungi phangdi nanam basina imungi thabak bumba tawraga leiribase nangna mateng khara pangsiladi komjaroidro thabak tawbada lawtana dana leidow saru khara yausilaga sat loisinminaba yadabro nangbo miwa ngangba pamjaba mau kharaga pullabanina nang sumanglabani hera image wadudi kainom tawrida aina yam soibagi sunati aina inamase lakdringai tawba mayamdudi amata niksingdraba namausi wakine haidana thabak mateng pangdena thoina sauribani ni image se hai saubagi wana tin he nang na hojik tawribado
ꯐꯖꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯌꯨꯝ ꯄꯥꯜꯂꯒ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤ ꯑꯗꯨꯝ ꯆꯠꯂꯕꯗꯤ ꯅꯅꯦꯝꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯅꯦ ꯅꯅꯦꯝꯅꯕꯨ ꯌꯥꯗ꯭ꯔꯕ ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯗꯧ ꯃꯤꯅ ꯄꯥꯝꯅꯔꯤꯕꯁꯤ ꯃꯅꯦ ꯃꯀꯨ ꯐꯕꯗꯨꯅꯤ ꯍꯣꯏ ꯌꯥꯖꯔꯦ ꯏꯅꯦꯝ ꯏꯀꯨ ꯐꯠꯇ꯭ꯔꯁꯨ ꯏꯄꯨꯔꯣꯏꯕꯗꯣ ꯑꯗꯨ ꯐꯔꯗꯤ ꯌꯥꯔꯦ ꯃꯥꯒꯅꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯗꯣꯏꯁꯤ ꯏꯅꯦꯝ ꯏꯀꯨꯗꯨꯗꯤ ꯀꯨꯏꯅ ꯍꯤꯡꯗꯧꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯁꯤꯈ꯭ꯔꯗꯧꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕ ꯏꯃꯨꯡꯗ ꯄꯥꯜꯂꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯇꯣꯉꯥꯟ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯇꯧꯗꯧꯕ ꯊꯕꯛꯁꯨ ꯅꯨꯄꯥꯗ ꯂꯣꯏꯅ ꯇꯧꯍꯜꯂꯒ ꯑꯩꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯗꯧꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯗꯀꯣ ꯏꯆꯥꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ ꯅꯪꯅ ꯈꯟꯕ ꯄꯥꯝꯕ ꯈꯨꯗꯤꯡꯅꯦ ꯂꯣꯏꯅ ꯊꯨꯡꯉꯣꯗꯤ ꯌꯥꯗꯕꯅꯤꯅꯦꯍꯦ ꯀꯩꯒꯤ ꯊꯨꯡꯗꯅꯤ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯠꯁꯨ ꯈꯠꯅꯔꯔꯣꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯅꯤꯡꯈꯥꯏꯔꯛꯇꯅ ꯅꯟꯕ ꯁꯣꯏꯔꯣ ꯆꯪ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯅꯨꯁꯨ ꯀꯩꯁꯨ ꯈꯨꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯃꯨꯕꯤꯁꯨ ꯉꯥꯛ ꯂꯩꯔꯒ ꯆꯪꯂꯛꯂꯦ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯆꯅꯨꯗꯨ ꯁꯨꯃꯥꯡꯗꯨ ꯊꯨꯡꯅꯕ ꯋꯥꯏ ꯁꯤꯠꯂꯤ ꯃꯅꯝ ꯊꯣꯛꯂꯛꯄꯗꯨꯁꯨ ꯎꯍꯧꯗ꯭ꯔꯦ ꯁꯅꯥꯔꯩꯗꯤ ꯆꯅꯨꯅ ꯇꯧꯔꯤꯗꯨ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕꯅꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯦ ꯆꯅꯨ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯃꯤ ꯊꯣꯛꯂꯛꯑꯦ ꯈꯪꯉꯗꯤ ꯁꯝꯖꯦꯠꯇꯣ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯀꯩꯗꯧꯒꯦ ꯑꯌꯨꯛꯁꯤꯗ ꯃꯤ ꯈꯟꯅꯕꯝ ꯑꯁꯨꯛ ꯌꯥꯝ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯕꯣ ꯈꯟꯅꯕꯁꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯅꯪ ꯃꯅꯝꯃꯅ ꯏꯈꯪ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯆꯅꯨ ꯁꯥꯎꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯍꯦꯔꯥ ꯀꯩ ꯋꯥꯉꯥꯡꯅꯣ ꯏꯅꯝꯃ ꯑꯩꯅ ꯎꯍꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯔꯤ ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯈꯟꯅꯐꯝ ꯊꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯪꯂꯤꯕ ꯑꯣꯏꯅꯦ ꯅꯪꯗꯤ ꯏꯅꯝꯃꯒꯤ ꯋꯥꯍꯩꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯗ ꯎꯍꯧꯗꯕꯅꯤ ꯍꯥꯏꯔꯦꯗꯅ ꯑꯩꯁꯨ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯏꯅꯝꯃꯅ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯀꯗꯥꯏꯗ ꯀꯔꯤ ꯏꯔꯥꯡ ꯁꯥꯒꯠꯂꯒꯦ ꯍꯥ ꯅꯔꯝ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯤꯉꯣꯟꯗ ꯈꯟꯅꯕ ꯆꯀꯠ ꯆꯀꯠ ꯍꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯣ ꯍꯣ ꯑꯩ ꯅꯠꯇꯤꯌꯦ ꯏꯀꯥꯏꯗꯣꯏꯁꯦ ꯏꯅꯝꯃꯅꯦ ꯑꯩꯅ ꯀꯔꯤ ꯁꯣꯏꯕꯒꯤꯅꯣ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝ ꯇꯥꯊꯤꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯟꯅꯔꯣꯏꯗꯧꯔꯤ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯈꯔ ꯊꯨꯅ ꯑꯩꯅꯦ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯒꯦ ꯑꯍꯥꯌꯣ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯈꯠꯅꯕ ꯍꯧꯔꯤꯁꯤꯗꯤ ꯑꯩꯁꯤ ꯌꯨꯝꯗ ꯂꯩꯇꯅꯕ ꯑꯣꯏꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯃꯗꯤ ꯈꯜꯂꯨꯔꯅꯨ ꯇꯥꯏꯕꯪꯗꯗꯤ ꯂꯥꯏꯔꯗꯅ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯅꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯅꯪꯅ ꯊꯤꯡꯗꯧꯕ ꯅꯠꯇꯦ ꯂꯩꯅꯤꯡꯂꯒ ꯂꯩꯅꯤ ꯂꯩꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯂꯨꯍꯣꯡꯉꯁꯨ ꯅꯪꯁꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯜꯂꯝꯃꯒ ꯍꯣꯡꯗꯧꯔꯤꯕꯅꯤ ꯇꯔꯥꯏꯅ ꯍꯣꯡꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯌꯨꯝꯁꯦ ꯑꯩꯒꯤꯗꯤ ꯏꯄꯥ ꯏꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯇꯥꯡꯂꯒ ꯂꯩꯕ ꯈꯪꯉꯦꯗꯅ ꯁꯅꯥꯔꯩꯁꯨ ꯁꯥꯎꯅ ꯀꯔꯤ ꯅꯪꯒꯨꯝꯕꯤꯅ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯈꯪꯅꯤꯡꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯤ ꯑꯩꯅ ꯁꯨꯝ ꯊꯥꯕꯤꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯏꯃꯥ ꯄꯥꯕꯗꯁꯨ ꯍꯥꯏꯅꯤ ꯑꯗꯨꯒ ꯅꯕꯨꯡꯗꯁꯨ ꯈꯪꯍꯟꯒꯅꯤ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ ꯏꯅꯝꯃꯅ ꯅꯍꯥꯟꯗꯒꯤ ꯃꯤ ꯈꯪꯂꯣꯏꯅ ꯎꯞꯂꯤꯕ ꯃꯥꯏꯈꯨꯝꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯡꯗꯣꯛꯄꯤꯔꯒꯦ ꯀꯔꯤ ꯀꯅꯥꯒꯤ ꯃꯥꯏꯈꯨꯝ ꯑꯩꯅ ꯀꯔꯤ ꯇꯧꯗꯅ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯗꯣ ꯍꯥꯏꯔꯤꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯝꯅꯈꯤꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯝꯅꯔꯛꯂꯅꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯗꯣ ꯑꯩꯅ ꯇꯥꯍꯟꯕꯤꯔꯅꯤ ꯀꯨꯏꯔꯔꯣꯏ ꯉꯥꯏꯕꯇ ꯀꯜꯂꯨ ꯃꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯂꯤ ꯑꯅꯤꯗꯨꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯍꯨꯝꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯝꯃꯤ ꯕꯦꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯁꯤꯕꯣ ꯕꯥꯕꯥ ꯏꯅꯝꯃꯅ ꯊꯣꯛꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒꯤ ꯃꯥ ꯊꯣꯛꯂꯛꯄꯗ ꯁꯨꯝꯖꯤꯠ ꯂꯣꯠꯁꯤꯟꯗꯦ ꯎꯁꯤꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯊꯑꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯗꯤ ꯑꯇꯩ ꯃꯔꯝꯒꯤ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯅꯤ ꯄꯥꯕ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤ ꯏꯀꯨꯕꯣꯛ ꯅꯃ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯅ ꯈꯪꯂꯛꯄꯅꯤ ꯃꯕꯨꯡꯅ ꯂꯧꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯃꯈꯥ ꯊꯥꯕ ꯑꯃꯗ ꯉꯥꯡꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯂꯤꯕꯅꯤ ꯃꯁꯤꯗꯕꯨ ꯁꯥꯎꯔꯣꯏꯗꯕꯁꯤ ꯀꯔꯤꯅꯣꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯀꯨꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯪꯉꯤ ꯍꯥꯏ ꯃꯃꯥ ꯀꯔꯤꯅꯣ ꯅꯃꯧꯅ ꯍꯥꯏꯔꯤꯕꯁꯦ
ꯑꯩꯉꯣꯟꯗꯅ ꯍꯟꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯕꯥꯕꯥ ꯑꯩꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯆꯩ ꯉꯥꯡꯂꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯕ ꯂꯩꯇꯦ ꯀꯔꯝ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯕꯦꯃꯥ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯏꯃꯨꯡꯁꯤꯗ ꯁꯥꯒꯠꯂꯤꯕ ꯏꯍꯧꯁꯤ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯤꯅ ꯅꯤꯡꯉꯣꯜ ꯃꯧ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯕꯗꯨꯔꯥ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯕꯥꯕꯥ ꯏꯃꯥꯒꯤ ꯋꯥꯈꯜ ꯇꯥꯔꯒ ꯋꯥꯔꯦꯞ ꯂꯧꯕꯤꯒꯅꯨ ꯑꯩꯒꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯃꯁꯤ ꯇꯥꯔꯒ ꯀꯔꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦ ꯍꯥꯏꯗꯨ ꯈꯜꯂꯒ ꯍꯥꯏꯕꯤꯌꯨ ꯏꯅꯝꯃꯅ ꯍꯟꯗꯛ ꯁꯅꯥ ꯃꯥꯡꯉꯦ ꯍꯥꯏꯅ ꯇꯧꯕꯗꯨꯁꯨ ꯃꯥꯡꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯔꯒ ꯏꯃꯨꯡꯁꯦ ꯂꯥꯟ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯣꯏ ꯂꯩꯔꯤꯈꯩꯗꯤ ꯑꯐꯕ ꯁꯥꯗꯨꯅ ꯋꯥ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯅ ꯑꯩꯕꯨ ꯅꯤꯡꯉꯣꯜꯅꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯒꯅꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯋꯥꯉꯥꯡꯁꯤꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯎꯗꯕꯅꯤ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯃꯤ ꯋꯥ ꯉꯥꯡꯕꯤ ꯃꯧ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯅꯣꯡꯃꯇ ꯋꯥꯔꯦꯝ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯅꯝꯃꯅ ꯏꯃꯥꯗ ꯅꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗ꯭ꯔꯒ ꯏꯅꯝꯃꯅ ꯁꯤꯔꯤꯕ ꯂꯤꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯥꯡꯈ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯂꯤꯛ ꯁꯤꯗꯣꯏꯅꯣ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯃꯅꯝ ꯑꯗꯨ ꯃꯥꯅ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯐꯤꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯗꯤ ꯂꯣꯏꯅ ꯎꯍꯧꯔꯤ ꯅꯍꯥꯟ ꯃꯈꯩ ꯁꯥꯟꯅꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯃꯃꯧꯅꯅꯤ ꯈꯪꯂꯛꯄꯗ ꯑꯃꯨꯕꯤꯗꯨ ꯁꯥꯎꯅ ꯃꯃꯧꯗ ꯆꯩꯕ ꯍꯧꯔꯛꯂꯤ ꯁꯅꯥꯔꯩ ꯀꯩꯅꯣ ꯅꯪꯅ ꯁꯥꯟꯅꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯁꯥꯟꯅꯕ ꯌꯥꯅꯤ ꯃꯇꯥꯀꯣ ꯑꯄꯪꯕ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯅꯪꯕꯨ ꯁꯅꯥꯗꯨ ꯍꯨꯔꯥꯟꯕꯅ ꯍꯣꯈꯤꯕꯅꯤ ꯍꯥꯏꯕꯗ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯃ ꯁꯥꯕꯤꯒꯦ ꯈꯜꯂꯝꯕꯅꯤ ꯅꯪꯗꯤ ꯅꯁꯥꯒꯤ ꯅꯄꯣꯠꯄꯨ ꯅꯁꯥꯅ ꯍꯨꯕ ꯑꯣꯏꯔꯝꯂꯤꯅꯦ ꯏꯆꯥꯗ ꯑꯃꯨꯛꯁꯨ ꯅꯪꯅ ꯇꯥꯏꯅꯕꯁꯨ ꯁꯥꯔꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯕ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯅꯤ ꯈꯜꯂꯤꯕꯅꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯨ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯕ ꯅꯪꯁꯤ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯅꯪꯅ ꯅꯆꯜ ꯅꯨꯄꯤꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯗꯤ ꯈꯔꯗꯤ ꯐꯖꯗꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯝꯂꯤꯕꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯈꯪꯂꯕꯅꯤꯅ ꯁꯅꯥꯔꯩꯁꯨ ꯋꯥ ꯈꯨꯝꯕ ꯉꯝꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥ ꯆꯥꯎꯕꯁꯨ ꯁꯅꯥꯔꯩꯒꯤ ꯂꯤꯆꯠ ꯈꯪꯕꯁꯤꯗ ꯁꯥꯎꯅ ꯉꯥꯡꯂꯛꯂꯝꯃꯤ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯏꯃꯨꯡꯁꯦ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯪ ꯉꯁꯤꯃꯛꯅ ꯄꯥꯝꯕꯁꯤꯒꯤ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯣꯏ ꯏꯄꯥꯝꯗ ꯆꯠꯂꯨꯔꯕꯗꯤ ꯏꯅꯝꯃ ꯃꯌꯥꯝꯅ ꯑꯩꯕු ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯅ ꯈꯨꯠ ꯐꯥꯎꯕ ꯊꯥꯔꯛꯀꯅꯤ ꯅꯪ ꯃꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯆꯠꯅꯕ ꯂꯣꯟꯆꯠꯇꯣ ꯃꯐꯝꯁꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯍꯤꯡꯅ ꯐꯨꯝꯒꯗꯕꯅꯤ ꯈꯪ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ ꯆꯅꯨ ꯏꯅꯝꯃꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯏꯆꯜꯕꯨ ꯃꯔꯥꯜ ꯄꯤꯕ ꯌꯥꯅꯕ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯌꯨꯝꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯨꯔꯤ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯅꯣꯗ ꯂꯤꯟ ꯑꯣꯟꯗꯨꯅ ꯈꯣ ꯀꯥꯝꯂꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯤꯛꯇꯣꯏ ꯇꯧꯔꯝꯕ ꯏꯅꯝꯃꯅ ꯍꯧꯖꯤꯛꯇ ꯇꯦꯊꯔꯛꯂꯤꯁꯤꯕꯨ ꯀꯔꯝꯕ ꯊꯧꯗꯥꯡ ꯑꯃꯃꯨꯛ ꯁꯤꯟꯕꯤꯔꯤꯕꯅꯣ ꯀꯤꯖꯩ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯏꯅꯝꯃꯒꯤ ꯇꯝꯊꯤꯔꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯅꯠꯇꯦ ꯆꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯃꯛꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯔꯥꯟꯕ ꯍꯦꯛ ꯑꯣꯏꯔꯝꯕꯗ ꯄꯨꯟꯁꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯅ ꯂꯦꯟꯈ꯭ꯔꯒꯦ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩꯁꯤꯗꯗꯤ ꯆꯅꯨꯁꯨ ꯃꯅꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯃꯅꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨ ꯈꯪꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯂꯩꯁꯤꯟꯗ꯭ꯔꯤ ꯃꯅꯝꯃꯕꯨ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯅꯝꯃ ꯅꯆꯜꯗꯤ ꯑꯉꯥꯡꯅꯤ ꯑꯩꯒꯤ ꯍꯩꯇꯁꯤꯡꯗ ꯄꯨꯝꯕ ꯏꯅꯝꯃꯅ ꯑꯅꯤꯁꯨꯕ ꯏꯃꯥ ꯁꯛꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯏꯅꯝꯃꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯏꯆꯜꯅ ꯁꯣꯏꯒꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯁꯣꯏꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯌꯨꯝꯁꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯁꯥꯒꯠꯇꯨꯅ ꯀꯥꯏꯅꯕ ꯁꯤꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯃꯆꯥ ꯃꯃꯧꯒꯤ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯑꯃꯨꯕꯤꯅ ꯋꯥ ꯁꯝꯖꯤꯜꯂꯤ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯨ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯒꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯃꯧꯋꯥ ꯆꯅꯨꯋꯥ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤꯅꯦ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ
ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯒꯣ ꯃꯉꯛ ꯅꯣꯝꯃꯤ ꯃꯆꯥ ꯃꯃꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯑꯣꯡ ꯎꯕꯗ ꯃꯀꯨꯁꯨ ꯄꯦꯟꯖꯔꯝꯃꯤ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯣ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯧꯔꯤ ꯆꯅꯨꯒꯤꯁꯨ ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯃꯤ ꯑꯊꯨꯕꯗ ꯁꯤꯟꯕ ꯑꯣꯏꯕꯅ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯆꯅꯨꯁꯨ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯃꯊꯟꯇ ꯄꯣꯛꯄ ꯅꯨꯄꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯑꯋꯥꯠꯄ ꯍꯥꯏꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯩ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ ꯃꯅꯦꯝꯅ ꯆꯅꯨꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ ꯅꯣꯡꯃꯗꯤ ꯏꯃꯨꯡ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯅꯝꯃ ꯑꯩꯗꯤ ꯆꯅꯨꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯂꯤꯕ ꯃꯉꯣꯟꯗ ꯇꯥꯛꯅꯤꯡꯉꯥꯏ ꯆꯩꯅꯤꯡꯉꯥꯏ ꯖꯒꯥ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯟꯗꯦ ꯊꯕꯛ ꯇꯧꯕꯁꯨ ꯃꯆꯨ ꯌꯥꯝꯅ ꯊꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯌꯥꯝꯅ ꯍꯩ ꯃꯆꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ ꯁꯅꯥꯔꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯗꯨꯃ ꯍꯩꯇꯦꯅ ꯆꯅꯨꯅ ꯅꯣꯡꯃꯇ ꯊꯣꯡꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯅꯝꯃ ꯂꯥꯛꯂꯕ ꯃꯇꯝꯗꯁꯨ ꯆꯥꯛ ꯊꯣꯡꯕꯗ ꯑꯗꯨꯛ ꯍꯩꯕꯗꯤ ꯑꯣꯏꯈꯤꯗꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯤ ꯁꯅꯥꯔꯩꯅ ꯃꯆꯜ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯆꯅꯨꯁꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯁꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯏꯅꯦꯅ ꯑꯍꯥꯎꯕꯗ ꯈꯜꯂꯒ ꯄꯤꯖꯔꯕ ꯃꯥꯜꯂꯤ ꯃꯅꯦꯝꯗꯨꯁꯨ ꯅꯣꯛꯂꯒ ꯁꯅꯥꯔꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯍꯣꯏ 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 ꯏꯃꯧꯁꯤ ꯃꯁꯛ ꯐꯖꯍꯟꯗꯕ ꯌꯥꯗꯦꯅꯅꯦ ꯏꯆꯥ ꯅꯨꯄꯥꯗ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯂꯩꯍꯜꯂꯒ ꯄꯤꯖꯔꯤꯕꯅꯤ ꯏꯃꯧ ꯃꯁꯛ ꯊꯤꯖꯤꯟꯈ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯀꯦꯗꯅ ꯂꯩꯌꯣꯅ ꯋꯥꯗꯨꯗ ꯇꯦꯜꯂꯝꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯒ ꯆꯅꯨ ꯍꯣꯏꯁꯨ ꯃꯌꯨꯝ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯅꯥꯔꯩꯁꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯅ ꯃꯅꯦꯝꯗ ꯇꯝꯂꯝꯃꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯆꯅꯨꯁꯨ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯡꯂꯨꯔꯒꯗꯕ ꯏꯃꯨꯡꯁꯤꯕꯨ ꯆꯅꯨꯅ ꯃꯇꯥꯡ ꯆꯥꯅ ꯀꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯇꯅ ꯄꯤꯛ ꯊꯜꯂꯤ ꯁꯅꯥꯔꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯋꯥ ꯄꯣꯊꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯕꯇꯅ ꯄꯤꯛ ꯊꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯂꯝꯃꯤ